asi Manipuri grammar gi homonym haibasi karino haibasiga mari lenana tongan ba wahi kunthra mari masigi khonthokti chap manaba aduga wahanthokti khenaba ga mari lenana MCQ question kunthra manga hajik yengasi ahanba question da leibsina homonym haibasi karino haibani khonthok manaba wahanthokti manadaba wahi haibadi homonym haibasi karino masi option mari lere ahanba kokta wahi ani khonthok chap manaraga wahanthokta manadaba adubu khangnai samda wahi ani amana amagi mahut sindana sijinnabada mafam punamakta manaba adubu khangnai laida wahi ani amana amagi mahut sindana sijinnabada wahanthok ona teinaba adubu khangnai mitta wahi ani amana amagi mahut sindana sijinnabada mafam punamakta manarap tawba adubu khangnai masigi achumba option di kok ahan maji lere wahi ani khonthok chap manaraga wahanthokta manadaba adubu kaina homonym haina khangnai ani suba question da mapal haibadi lei ki mapal lei haiba wahi asiga khonthok manaba wahanthokti khenaba oidaba wahi karambano haibadi khonthok chu manaba wahanthok chu chap manaba haibani sida khenaba oidaba haibadi manaba haibani asi karma wahi no hairi masigi option mari lere ahanbada mapal yumgi mapal yumdagi mapal thokpa mapal haibadani adi samda mapal turengi mapal turen mapal pukhi mapal haibadani adi mathangda laida mapal thokpa adi ising chatpa khoi ising chatpada mapan thokpa haibada yawba thokpa haibajani mathang mitta mapal haibadi ugi mapal masigi achumba option achumba paukhumdi mitche lere mapal haidi leigi mapal haidi ugi mapal ji meaning adum manare adi mathangi ahum suba question da marai haibadi yetnaba haiba wahi asiga khonthok manaba wahanthokti khenaba wahi karambano ahanba option da marai yopi gi marai samda marai wakhalon yanadaba utpa laida marai yanadadana ngangnaba adi mitta marai amaga ama ngamnanaba honadana ngangnaba masigi achumba paukhomdi masaigi kokchi lere marai yopi marai adi mathang mari suba wahangda mahakna dias gi thumok sana dias yamna nganglammi haibasigi mentionba yaba achumba wahidi kokta marai haibani thangda samda wa haibani laida lei haibani mitta ma haibani mari suba wang asiga achumba paukhomdi samje lere wa haibje ko mahakna wa gi thumok sana wa yamna nganglammi haibji boigdaba ko ahambagjina wa bamboo adi mathangda wa yamna nganglammi akonmi wajina word ko wahi haibadani di mathangi manga suba wahangda thong haibadi turen lanaba thong haiba wahi asiga khonthok manaba wahanthokti khenaba wahi karambano ahanba option da thong ising khong mathakta saba thong samda thong ithat ani gi marakta saba thong laida thong khongban lanthoknaba thong mitta thong di matik mapa haibadi thong manaba mi amaga miga lampa chanaba manaba haibadani adi meaning wahanthokni question number 5 asigi achumba paukhomdi mitche lere thong matik mapa haibase mathangda question number 6 sagol adi lamjen yangba sagol di sa deni domestic animal haiba wahi asiga wahanthok manaba khonthok manaba wahanthokti khenaba wahi karambano masi ahanba option da sagol kangai chanabada sinaba sagol samda sagol awangba kabada phalang wai teibada sinaba sagol di laida sagol pot punaba mi tongnaba sagol adi mitta sagol di gari singnaba sagol question number 6 ki achumba paukhum option di samje lere sagol haidi awang bakabada phalang wai teibada sinnaba sagol una saba
ꯉꯁꯥꯏꯒꯤ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯅꯅꯕꯒꯤ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤꯅꯤ ꯑꯇꯩ ꯂꯦꯝꯍꯧꯔꯤꯕ ꯀꯣꯛ ꯂꯥꯏ ꯃꯤꯠ ꯑꯍꯨꯝꯁꯤꯗꯤ ꯉꯁꯥꯏꯒꯤ ꯁꯒꯣꯜ ꯁꯥ ꯑꯗꯨ ꯂꯩꯔꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 6 ꯀꯤ ꯁꯝꯖꯤ ꯑꯣꯏꯔꯦ ꯃꯊꯪ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 7 ꯃꯆꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯃꯒꯤ ꯃꯇꯥꯏꯒꯤ ꯃꯆꯦꯠ ꯑꯃ ꯃꯆꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯈꯣꯟꯊꯣꯛ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯈꯦꯟꯅꯗꯕ ꯃꯤꯟꯁ ꯋꯥꯍꯟꯊꯣꯛꯁꯨ ꯃꯥꯟꯅꯕ ꯈꯣꯟꯊꯣꯛꯁꯨ ꯃꯥꯟꯅꯕ ꯍꯥꯏꯕꯅꯤ ꯋꯥꯍꯩ ꯄꯔꯦꯡꯗꯤ ꯀꯣꯛꯇ ꯃꯥꯒꯤ ꯁꯟ ꯑꯗꯨ ꯃꯆꯤ ꯁꯥꯡꯉꯤ ꯁꯝꯗ ꯑꯉꯥꯡꯗꯨ ꯀꯩꯊꯦꯜꯒꯤ ꯃꯆꯤ ꯑꯃꯗ ꯎꯔꯝꯃꯤ ꯂꯥꯏꯗ ꯁꯉꯥꯏꯒꯤ ꯃꯆꯤ ꯌꯥꯝꯅ ꯐꯖꯩ ꯃꯤꯠꯇ ꯔꯥꯏꯅꯣꯁꯔ ꯃꯆꯤ ꯄꯥꯟꯕ ꯁꯥꯃꯨꯅꯤ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 7 ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯁꯝꯖꯤ ꯂꯩꯔꯦ ꯑꯉꯥꯡꯗꯨ ꯀꯩꯊꯦꯜꯒꯤ ꯃꯆꯤ ꯑꯃꯗ ꯎꯔꯝꯃꯤ ꯍꯥꯏꯕ ꯃꯐꯝ ꯑꯃꯒꯤ ꯃꯆꯦꯠ ꯑꯃ ꯀꯣ ꯃꯇꯥꯏ ꯃꯆꯦꯠ ꯑꯃ ꯍꯥꯏꯕꯗꯤ ꯃꯤꯅꯤꯡ ꯆꯞ ꯃꯥꯟꯅꯔꯦ ꯃꯊꯪꯒꯤ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 9 ꯁꯨꯕꯗ ꯈꯣꯏ ꯃꯍꯨ ꯄꯥꯟꯕ ꯃꯁꯥ ꯄꯥꯟꯕ ꯊꯋꯥꯏ ꯄꯥꯟꯕ ꯑꯃ ꯍꯌꯤꯡꯈꯣꯏ ꯍꯥꯏꯕꯗꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯈꯣꯟꯊꯣꯛ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛ ꯈꯦꯟꯅꯗꯕ ꯋꯥꯍꯩ ꯄꯔꯦꯡꯗꯤ ꯍꯥꯏꯕꯗꯤ ꯈꯣꯟꯊꯣꯛꯁꯨ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯁꯨ ꯃꯥꯟꯅꯕ ꯍꯥꯏꯕꯅꯤ ꯋꯥꯍꯩ ꯄꯔꯦꯡꯗꯤ ꯋꯥꯍꯩ ꯄꯔꯦꯡ ꯌꯥꯎꯕ ꯋꯥꯍꯩꯗꯤ ꯍꯥꯏꯕ ꯋꯥꯍꯩꯗꯤ ꯌꯥꯎꯕ ꯋꯥꯍꯩ ꯄꯔꯦꯡꯗꯤ ꯑꯍꯥꯟꯕ ꯑꯣꯞꯁꯟꯗ ꯃꯍꯥꯛ ꯇꯨꯔꯦꯟꯗ ꯈꯣꯏ ꯆꯨꯞꯂꯤ ꯁꯝꯗ ꯆꯥꯎꯕꯒꯤ ꯈꯨꯠꯏ ꯑꯁꯤ ꯈꯔ ꯈꯣꯏ ꯂꯥꯏꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯈꯣꯏ ꯌꯣꯛꯏ ꯑꯗꯒꯤ ꯃꯤꯠꯇ ꯂꯝꯕꯤ ꯑꯁꯤ ꯈꯣꯏ ꯅꯠꯇ꯭ꯔꯒ ꯈꯣꯏꯗꯦ ꯍꯥꯏꯕ ꯇꯥꯛꯎ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 9 ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯁꯤ ꯑꯣꯞꯁꯟꯁꯤ ꯂꯥꯏꯒꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯈꯣꯏ ꯌꯣꯛꯏ ꯈꯣꯏꯁꯦ ꯍꯌꯤꯡ ꯈꯣꯏꯗꯨꯅꯤ ꯑꯇꯩꯁꯤꯗꯤ ꯑꯍꯥꯟꯕꯒꯤꯁꯤꯅ ꯈꯣꯏ ꯆꯨꯞꯄꯗ ꯁꯤꯖꯤꯟꯅꯕ ꯍꯨꯛ ꯀꯣ ꯈꯣꯏ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨ ꯉꯥ ꯐꯥꯕꯗ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯁꯝꯁꯤꯅ ꯉꯁꯥꯏꯒꯤ ꯈꯣꯏꯕ ꯁꯇ꯭ꯔꯦꯠ ꯑꯣꯏꯗꯕ ꯀꯣ ꯃꯗꯨꯅꯤ ꯑꯗꯒꯤ ꯂꯥꯏ ꯃꯤꯠꯇ ꯂꯩꯁꯤꯅ ꯂꯝꯕꯤꯁꯤ ꯈꯣꯏꯕ꯭ꯔꯥ ꯁꯇ꯭ꯔꯦꯠ ꯑꯣꯏꯕ꯭ꯔꯥ ꯖꯤꯒꯖꯥꯛ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯖꯤꯒꯖꯥꯛ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤꯗ ꯂꯩꯁꯤ ꯃꯊꯪ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 9 ꯁꯨꯕꯗ ꯈꯨꯖꯤꯟ ꯍꯥꯏꯕꯗꯤ ꯈꯣꯡ ꯈꯨꯠꯀꯤ ꯈꯨꯖꯤꯟ ꯅꯦꯜ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯈꯣꯟꯊꯣꯛ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯈꯦꯟꯅꯕ ꯋꯥꯍꯩ ꯄꯔꯦꯡꯗꯤ ꯑꯍꯥꯟꯕ ꯑꯣꯞꯁꯟꯗ ꯀꯩ ꯈꯨꯖꯤꯟ ꯁꯥꯡꯕ ꯁꯥꯅꯤ ꯁꯝꯗ ꯑꯉꯥꯡ ꯑꯗꯨ ꯇꯨꯁꯤꯟꯕꯗꯒꯤ ꯈꯨꯖꯤꯟ ꯐꯛꯇꯣꯛꯈ꯭ꯔꯦ ꯂꯥꯏꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯥꯒꯤ ꯈꯨꯖꯤꯟ ꯑꯗꯨ ꯑꯉꯥꯡꯕ ꯃꯆꯨ ꯁꯪꯂꯝꯃꯤ ꯃꯤꯠꯇ ꯍꯨꯔꯥꯟꯕ ꯑꯗꯨ ꯐꯥꯕꯗ ꯃꯥꯒꯤ ꯈꯨꯖꯤꯟ ꯌꯥꯎꯏ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 9 ꯒꯤ ꯑꯆꯨꯝꯕ ꯑꯣꯞꯁꯟꯗꯤ ꯃꯤꯠꯁꯤ ꯂꯩꯔꯦ ꯍꯨꯔꯥꯟꯕ ꯑꯗꯨ ꯐꯥꯕꯗ ꯃꯥꯒꯤ ꯈꯨꯖꯤꯟ ꯌꯥꯎꯏ ꯈꯨꯖꯤꯟ ꯍꯥꯏꯗꯤ ꯃꯥꯒꯤ ꯊꯧꯔꯥꯡ ꯀꯣ ꯊꯧꯔꯥꯡ ꯌꯥꯎꯏ ꯄ꯭ꯂꯥꯅꯤꯡ ꯌꯥꯎꯏ ꯃꯊꯪ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 10 ꯁꯨꯕꯗ ꯀꯥꯡ ꯖꯒꯟꯅꯥꯊꯀꯤ ꯃꯤꯇꯝ ꯇꯣꯡꯍꯜꯂꯒ ꯆꯤꯡꯕ ꯀꯥꯡ ꯑꯩꯈꯣꯏꯗꯤ ꯍꯤꯟꯗꯨꯒꯤ ꯀꯨꯝꯍꯩ ꯔꯊ ꯖꯇ꯭ꯔꯥ ꯀꯥꯡ ꯆꯤꯡꯕ ꯍꯥꯏꯕꯗꯨ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯗꯨꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯈꯣꯟꯊꯣꯛ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛ ꯈꯦꯟꯅꯗꯕ ꯃꯤꯟꯁ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯁꯨ ꯃꯥꯟꯅꯕ ꯈꯣꯟꯊꯣꯛꯁꯨ ꯃꯥꯟꯅꯕ ꯋꯥꯍꯩ ꯀꯔꯝꯕꯅꯣ ꯑꯍꯥꯟꯕ ꯑꯣꯞꯁꯟꯗ ꯀꯥꯡ ꯑꯗꯤ ꯃꯤꯗ ꯆꯤꯛꯂꯒ ꯏ ꯆꯨꯞꯄ ꯇꯤꯟ ꯑꯗꯒꯤ ꯁꯝꯗ ꯀꯥꯡ ꯑꯗꯤ ꯈꯨ ꯀꯥꯡ ꯑꯗꯒꯤ ꯂꯥꯏꯗ ꯀꯥꯡ ꯀꯣꯅꯨꯡꯗ ꯄꯥꯡꯊꯣꯛꯄ ꯀꯥꯡ ꯆꯤꯡꯕ ꯊꯧꯔꯝꯒꯤ ꯑꯗꯨꯒꯨꯝꯕ ꯀꯥꯡ ꯑꯗꯒꯤ ꯃꯤꯠꯇ ꯀꯥꯡ ꯍꯥꯏꯕꯗꯤ ꯃꯁꯥꯟꯅ ꯃꯈꯜ ꯑꯃ ꯃꯩꯇꯩꯒꯤ ꯀꯥꯡ ꯁꯥꯟꯅꯕ ꯍꯥꯏꯕꯗꯨꯒꯤ ꯀꯥꯡꯗꯨꯅꯤ ꯑꯁꯤꯗ ꯂꯩꯕ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 10 ꯒꯤ ꯑꯆꯨꯝꯕ ꯑꯣꯞꯁꯟꯁꯤ ꯂꯥꯏꯁꯤ ꯇꯥꯔꯦ ꯀꯥꯡ ꯍꯥꯏꯕꯗꯤ ꯀꯣꯅꯨꯡꯗ ꯄꯥꯡꯊꯣꯛꯄ ꯀꯥꯡ ꯆꯤꯡꯕ ꯊꯧꯔꯝ ꯑꯗꯨꯒꯤ ꯀꯥꯡ ꯆꯤꯡꯕ ꯊꯧꯔꯝꯗꯨꯅꯤ ꯃꯊꯛꯇ ꯂꯩꯕ ꯀ꯭ꯋꯦꯁꯟꯗ ꯌꯥꯎꯔꯤꯕ ꯀꯥꯡꯁꯤꯒ ꯈꯣꯟꯊꯣꯛꯁꯨ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯁꯨ ꯃꯥꯟꯅꯕ ꯃꯁꯤ ꯇꯥꯔꯦ ꯃꯊꯪ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 11ꯗ ꯂꯝ ꯑꯗꯤ ꯈꯨꯗꯨꯞ ꯃꯔꯤꯒꯤ ꯑꯁꯥꯡꯕ ꯈꯨꯗꯨꯞ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯥ ꯑꯃꯗꯒꯤ ꯈꯨꯅꯤꯡ ꯐꯥꯎꯕꯒꯤ ꯑꯁꯥꯡꯕꯁꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯈꯨꯗꯨꯞ ꯍꯥꯏꯔ ꯈꯪꯅꯔꯦ ꯑꯗꯣ ꯈꯨꯗꯨꯞ ꯃꯔꯤꯁꯤꯒꯤ ꯑꯁꯥꯡꯕꯁꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯝ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯂꯝ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯈꯣꯟꯊꯣꯛ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛ ꯈꯦꯟꯅꯗꯕ ꯃꯤꯟꯁ ꯋꯥꯍꯟꯊꯣꯛꯁꯨ ꯃꯥꯟꯅꯕ ꯋꯥꯍꯩ ꯀꯔꯝꯕꯅꯣ ꯑꯍꯥꯟꯕ ꯑꯣꯞꯁꯟꯗ ꯂꯝ ꯏꯪꯈꯣꯜꯒꯤ ꯂꯝ ꯁꯝꯗ ꯂꯝ ꯗꯤ ꯍꯤꯔꯝ ꯍꯥꯏꯗꯤ ꯍꯤꯔꯝ ꯍꯥꯏꯕꯗꯤ ꯁꯕꯖꯦꯛ ꯂꯝ ꯑꯁꯤꯗ ꯈꯪꯕ ꯂꯝ ꯑꯁꯤꯗ ꯈꯪꯗꯕ ꯍꯥꯏꯕꯗ ꯁꯤꯟꯅꯕ ꯂꯝ ꯍꯤꯔꯝ ꯑꯗꯒꯤ ꯂꯥꯏꯗ ꯃꯤ ꯑꯃꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯂꯝ ꯑꯗꯒꯤ ꯃꯤꯠꯇ ꯂꯝ ꯌꯦꯠꯀꯤ ꯈꯨꯗꯣꯟꯗꯒꯤ ꯑꯣꯏꯒꯤ ꯈꯨꯗꯣꯟ ꯐꯥꯎꯕꯒꯤ ꯑꯁꯥꯡꯕ ꯑꯩꯈꯣꯏ ꯈꯨꯠꯀꯤ ꯈꯨꯗꯣꯟ ꯑꯃꯗꯒꯤꯅ ꯑꯇꯣꯞꯄ ꯈꯨꯠ ꯑꯃꯒꯤ ꯈꯨꯗꯣꯟ ꯑꯃꯒꯤ ꯑꯁꯥꯡꯕꯁꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯝ ꯍꯥꯏꯔ ꯈꯪꯅꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 11ꯒꯤ ꯑꯆꯨꯝꯕ ꯑꯣꯞꯁꯟꯗꯤ ꯃꯤꯠꯁꯦ ꯂꯩꯔꯦ
ꯃꯊꯪꯗ question number 12ꯒꯤ ꯗ ꯂꯩꯔꯤꯕꯁꯤ ꯂꯩ ꯍꯥꯏꯗꯤ ꯄꯥꯝꯕꯤꯗ ꯁꯥꯠꯄ ꯂꯩ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯈꯣꯟꯊꯣꯛ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯈꯦꯟꯅꯕ ꯋꯥꯍꯩ ꯈꯔꯗꯤ ꯑꯍꯥꯟꯕꯗ ꯂꯩ ꯅꯥꯗ ꯆꯤꯟꯅꯕ ꯁꯅꯥꯒꯤ ꯂꯩ ꯅꯨꯄꯤꯁꯤꯡꯅ ꯅꯥꯗ ꯆꯤꯟꯅꯕ ꯑꯗꯨꯝꯕ ꯁꯅꯥꯒꯤꯁꯦ ꯑꯩꯈꯣꯏꯅ ꯂꯩ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯒꯤ ꯃꯊꯪꯗ ꯁꯝꯗ ꯂꯩ ꯍꯥꯏꯕꯗꯤ ꯃꯍꯥꯎ ꯇꯪꯅꯕ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯀꯌꯥꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯍꯥꯎ ꯇꯪꯕ ꯁꯤꯜꯂꯤ ꯈꯥꯏ ꯍꯥꯎꯏ ꯍꯥꯎꯇꯤ ꯈꯪꯉꯤꯕ ꯑꯗꯨꯝꯕ ꯂꯩ ꯍꯛꯆꯥꯡ ꯀꯌꯥꯁꯤꯅꯤ ꯑꯃꯁꯨꯡ ꯂꯥꯏꯗ ꯂꯩ ꯀꯊꯦꯟꯗꯒꯤ ꯄꯣꯠ ꯆꯩ ꯂꯩꯕꯗ ꯁꯤꯟꯅꯕ ꯂꯩꯕ ꯄꯣꯠ ꯆꯩ ꯂꯩꯕꯒꯤꯗ ꯂꯩꯕ ꯑꯗꯨꯝꯕ ꯂꯩ ꯍꯥꯏꯕꯁꯤꯅꯤ ꯑꯇꯣꯞꯄ ꯈꯣꯟꯊꯣꯛ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛ ꯈꯦꯟꯅꯕ ꯋꯥꯍꯩꯗꯤ ꯃꯊꯛꯇ ꯂꯩꯒꯤ ꯈꯣꯟꯊꯣꯛꯇꯤ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛ ꯈꯦꯟꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯍꯩ ꯃꯔꯤ ꯄꯤꯈꯔꯦ ꯀꯣꯏꯁꯟꯗ ꯑꯃ ꯁꯤꯗ ꯀꯣꯛ ꯁꯝ ꯂꯥꯏ ꯑꯍꯨꯝꯁꯤꯒ ꯃꯔꯤ ꯂꯩꯈꯔꯦ ꯑꯇꯣꯞꯄ ꯑꯃꯒ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯞꯁꯟꯗ ꯀꯣꯛꯇ ꯂꯩ ꯍꯥꯏꯕꯗꯤ ꯂꯩꯀꯣꯟꯅ ꯁꯥꯠꯄ ꯂꯩ ꯁꯝꯗ ꯂꯩ ꯍꯥꯏꯕꯗꯤ ꯑꯆꯥꯄꯣꯠ ꯂꯩꯕ ꯑꯗꯒꯤ ꯂꯥꯏꯗ ꯂꯩ ꯍꯥꯏꯕꯗꯤ ꯁꯅꯥꯒꯤ ꯆꯤꯟꯅꯕ ꯂꯩ ꯃꯤꯠꯇ ꯂꯩ ꯍꯥꯏꯕꯗꯤ ꯀꯥ ꯃꯅꯨꯡꯗ ꯂꯩꯕ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯒꯤ ꯂꯩꯕ ꯈꯪꯅꯕꯗꯅꯤ ꯃꯁꯤꯒꯤ ꯀꯣꯏꯁꯟ ꯅꯝꯕꯔ 12ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯃꯤꯠꯁꯦ ꯂꯩꯔꯦ ꯂꯩ ꯀꯥ ꯃꯅꯨꯡꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯆꯨꯝꯃꯦ ꯃꯊꯪ ꯀꯣꯏꯁꯟ ꯅꯝꯕꯔ 13ꯗ ꯆꯀ꯭ꯔꯤ ꯍꯥꯏꯕꯗꯤ ꯆꯦꯡ ꯍꯋꯥꯏ ꯇꯛꯅꯕ ꯆꯀ꯭ꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯅꯨꯡꯅ ꯁꯦꯝꯕ ꯅꯨꯡ ꯑꯃꯒ ꯃꯈꯥꯗ ꯊꯝꯃꯒ ꯃꯊꯛꯇ ꯅꯨꯡ ꯑꯃ ꯊꯝꯃꯒ ꯈꯨꯠ ꯄꯥꯏꯕ ꯍꯦꯟꯗꯜꯒ ꯄꯥꯟꯕ ꯑꯗꯨꯒꯅ ꯂꯩꯔꯒ ꯍꯋꯥꯏꯁꯤꯡꯁꯦ ꯇꯛꯄ ꯆꯦꯡ ꯇꯛꯄ ꯐꯧ ꯇꯛꯄꯅꯆꯤꯡꯕ ꯃꯃꯥꯡꯉꯩꯗ ꯇꯧꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯎꯈꯤꯗ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯆꯦꯡ ꯍꯋꯥꯏ ꯇꯛꯅꯕ ꯆꯀ꯭ꯔꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯈꯣꯟꯊꯣꯛ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯈꯦꯟꯅꯕ ꯋꯥꯍꯩ ꯌꯥꯎꯕ ꯋꯥꯍꯩ ꯄꯔꯦꯡ ꯀꯔꯝꯕꯅꯣ ꯑꯍꯥꯟꯕ ꯑꯣꯞꯁꯟꯗ ꯆꯥꯎꯕꯅ ꯆꯀ꯭ꯔꯤ ꯇꯧꯕꯗꯒꯤ ꯊꯕꯛ ꯑꯗꯨ ꯇꯣꯛꯂꯝꯃꯤ ꯑꯗꯒꯤ ꯃꯁꯤ ꯆꯀ꯭ꯔꯤꯁꯤ ꯃꯔꯩ ꯇꯧꯕꯒ ꯍꯥꯏꯕꯗꯨꯅꯤ ꯑꯥꯔꯒꯨꯃꯦꯟ ꯇꯧꯕ ꯍꯥꯏꯕꯗꯨꯅꯤ ꯃꯊꯪꯗ ꯁꯝꯗ ꯃꯅꯤꯅ ꯍꯋꯥꯏ ꯑꯗꯨ ꯆꯀ꯭ꯔꯤꯗ ꯇꯛꯅꯕ ꯄꯨꯔꯝꯃꯤ ꯑꯗꯒꯤ ꯂꯥꯏꯗ ꯃꯍꯥꯛꯅ ꯐꯧ ꯑꯗꯨ ꯆꯀ꯭ꯔꯤꯗ ꯇꯛꯂꯝꯃꯤ ꯃꯤꯠꯇ ꯆꯀ꯭ꯔꯤꯒꯤ ꯕꯦꯁꯟ ꯑꯗꯨ ꯃꯁꯤꯅꯤ ꯃꯁꯤꯒꯤ ꯁꯝ ꯂꯥꯏ ꯃꯤꯠ ꯑꯍꯨꯝꯗꯨꯗ ꯌꯥꯎꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯀ꯭ꯔꯤ ꯍꯥꯏꯕ ꯍꯋꯥꯏ ꯇꯛꯅꯕ ꯆꯦꯡ ꯇꯛꯅꯕ ꯐꯧ ꯇꯛꯅꯕ ꯑꯗꯨꯝꯕ ꯆꯀ꯭ꯔꯤ ꯍꯥꯏꯕ ꯈꯨꯠꯂꯥꯏꯗꯨꯅꯤ ꯄꯣꯠꯁꯛꯇꯨꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯣꯛꯇ ꯂꯩꯔꯤꯁꯤꯅ ꯆꯀ꯭ꯔꯤ ꯇꯧꯕꯗꯤ ꯃꯔꯩ ꯇꯧꯕ ꯌꯦꯠꯄ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯀꯣꯏꯁꯟ ꯅꯝꯕꯔ 13ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯁꯤ ꯀꯣꯛꯁꯤ ꯂꯩꯔꯦ ꯆꯥꯎꯕꯅ ꯆꯀ꯭ꯔꯤ ꯇꯧꯕꯒꯤ ꯊꯕꯛ ꯑꯗꯨ ꯇꯣꯛꯂꯝꯃꯤ ꯍꯥꯏꯕꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯦ ꯃꯊꯪ ꯀꯣꯏꯁꯟ ꯅꯝꯕꯔ 14ꯗ ꯃꯥ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯈꯣꯟꯊꯣꯛ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯈꯦꯟꯅꯕ ꯋꯥꯍꯩ ꯌꯥꯎꯕ ꯋꯥꯍꯩ ꯄꯔꯦꯡ ꯀꯔꯝꯕꯅꯣ ꯑꯍꯥꯟꯕ ꯑꯣꯞꯁꯟꯗ ꯃꯥ ꯀꯊꯦꯟꯗ ꯆꯠꯈꯤ ꯃꯥꯗꯤ ꯃꯍꯥꯛ ꯍꯥꯏꯕꯗꯨꯅꯤ ꯃꯊꯪꯗ ꯁꯝꯗ ꯃꯁꯤ ꯃꯥꯒꯤ ꯌꯨꯝꯅꯤ ꯍꯥꯏꯕꯀꯣ ꯃꯁꯤꯒꯤ ꯑꯥꯊꯞꯁꯤ ꯍꯦꯟꯖꯜꯂꯦ ꯃꯁꯤ ꯃꯥꯒꯤ ꯌꯨꯝꯅꯤ ꯑꯗꯒꯤ ꯂꯥꯏꯗ ꯐꯥꯟꯁꯤ ꯃꯥꯅ ꯆꯤꯛꯃꯟꯕꯗꯒꯤ ꯐꯝꯕ ꯉꯝꯗ꯭ꯔꯦ ꯃꯥꯁꯤ ꯇꯤꯟ ꯃꯈꯜ ꯑꯃꯅꯤ ꯐꯥꯟꯗ ꯑꯗꯒꯤ ꯐꯃꯨꯡꯗ ꯀꯩꯗ ꯑꯗꯨꯒꯨꯝꯕ ꯎꯅ ꯁꯥꯕ ꯁꯣꯐꯥꯅꯆꯤꯡꯕꯗ ꯌꯥꯝꯅ ꯂꯩꯒꯟꯕ ꯑꯗꯨꯝꯕ ꯇꯤꯟ ꯑꯃꯅꯤ ꯑꯗꯒꯤ ꯃꯊꯪꯒꯤ ꯃꯤꯠꯇ ꯂꯩꯔꯤꯁꯤꯅ ꯐꯨꯅꯕꯗ ꯃꯥꯅ ꯃꯌꯥꯅ ꯆꯤꯛꯂꯝꯃꯤ ꯍꯥꯏꯕ ꯑꯣꯞꯁꯟ ꯃꯔꯤ ꯂꯩꯔꯦ ꯑꯁꯤ ꯀꯣꯏꯁꯟ ꯅꯝꯕꯔ 13ꯒꯤ ꯑꯆꯨꯝꯕ ꯑꯣꯞꯁꯟꯗꯤ ꯂꯥꯏ ꯐꯥꯟꯁꯤ ꯃꯥꯅ ꯆꯤꯛꯃꯟꯕꯗꯒꯤ ꯐꯝꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯣꯏꯔꯦ ꯃꯊꯪꯒꯤ ꯀꯣꯏꯁꯟ ꯅꯝꯕꯔ 15 ꯁꯨꯕꯗ ꯂꯩꯖꯅ ꯃꯌꯥ ꯍꯥꯏꯗꯤ ꯍꯣꯔꯥꯏꯒꯤ ꯃꯌꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯈꯣꯟꯊꯣꯛ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯈꯦꯟꯅꯕ ꯋꯥꯍꯩ ꯌꯥꯎꯕ ꯋꯥꯍꯩ ꯄꯔꯦꯡ ꯀꯔꯝꯕꯅꯣ ꯑꯍꯥꯟꯕ ꯑꯣꯞꯁꯟꯗ ꯇꯨꯔꯦꯟ ꯃꯌꯥꯗ ꯁꯥꯟꯅꯒꯅꯨ ꯃꯌꯥꯗ ꯍꯥꯏꯕꯗꯤ ꯃꯅꯥꯛꯇ ꯍꯥꯏꯕꯒꯤ ꯃꯤꯅꯤꯡꯅꯤ ꯋꯥꯍꯟꯊꯣꯛꯅꯤ ꯁꯝꯗ ꯇꯨꯁꯤꯟꯕꯗ ꯃꯥꯒꯤ ꯃꯌꯥ ꯇꯦꯛꯂꯦ ꯇꯤꯠ ꯃꯊꯪꯗ ꯂꯥꯏꯗ ꯊꯥꯡꯒꯣꯜ ꯃꯌꯥ ꯀꯨꯝꯂꯦ ꯂꯧ ꯈꯥꯎꯕꯗ ꯁꯤꯖꯤꯟꯅꯕ ꯊꯥꯡꯒꯣꯜ ꯑꯗꯒꯤ ꯃꯊꯪꯗ ꯃꯤꯠꯇ ꯉꯥꯁꯦꯝ ꯊꯥꯡꯗꯨ ꯃꯌꯥ ꯌꯥꯝꯅ ꯊꯧꯏ ꯀꯣꯏꯁꯟ ꯅꯝꯕꯔ 15ꯒꯤ ꯑꯣꯞꯁꯟ ꯃꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯆꯨꯝꯕ ꯑꯣꯞꯁꯟꯗꯤ ꯀꯣꯛ ꯇꯨꯔꯦꯟ ꯃꯌꯥꯗ ꯁꯥꯟꯅꯒꯅꯨ ꯍꯥꯏꯕꯁꯤꯅꯤ ꯑꯇꯩꯁꯤꯗꯤ ꯃꯌꯥ ꯍꯣꯔꯥꯏ ꯃꯌꯥ ꯑꯗꯒꯤ ꯃꯤꯒꯤ ꯃꯌꯥ ꯑꯗꯒꯤ ꯊꯥꯡꯒꯣꯜꯒꯤ ꯃꯌꯥ ꯉꯥꯁꯦꯝ ꯊꯥꯡꯒꯤ ꯃꯌꯥ ꯍꯥꯏꯕꯁꯤ ꯃꯤꯅꯤꯡ ꯑꯗꯨꯝ ꯆꯥꯎꯔꯥꯛꯄ ꯂꯣꯏ ꯃꯥꯟꯅꯔꯦ ꯑꯗꯨꯅ ꯈꯦꯟꯅꯕꯁꯤ ꯉꯁꯥꯏꯒꯤ
manakta haibagi meaning puri wahanthok puriba koksina chumme mathang question number 13 subada lok sitpada yauba tin sitpada yauba lok asaigi tin sitpada lok thangpada yarakpa adumba lok tuni haiba wahi asiga khonthok manaba wahanthok khenadaba means wahanthok su manaba wahi khonthok su manaba wahanthok su manaba haibani wahi yauba wahi pareng karambano anba option da laubukta chatle phau lok haidi laubukta chatlaga phau loi haibani di umangda chatle khoi lok umangda chatlaga khoi loi haibani adagi mathangda laida lambida ure angangi lok angangna sitorpa lok to lambida ure haibani mitta makhada ure singi lok sing anigi marakta leiba makhada leiba lok sian ising chen turendani masi question number 10 ga taruki achumba paukhomji lai sina were lambida ure angang lok adi meaning ji mathaki ji ga chap manare mathang question number 10 ga tare subada san adi sajik chaba san yumdi yokpa san haibadani hai wahi asiga khonthok manaba wahanthokti khenaba wahi di kokta san machi sangba san adagi samda san sanagi arumba chang ama sana gol sanagi arumba chang ama adagi laida san haibadi yamna teba san mitta san yumda yokpa san asigi question number 13 ki asumba paukhomdi samji were di sanagi arumba chang wonaba adumba sanje asi arumba sanagi arumbagi khujing ama chang ama takpa san haibjina asumba were matang question number 19 da napi haidi channa chaba napi haiba wahi asiga konthok manaba wahanthokti khenaba wahi di kokta napi channa chanaba napi adigi samda napi yumda yokpa sa singna chanaba napi di laida napi iroina pamjaba chinja haiba jingje napi ade tuma mana masing icha sa sanna chaba adumba napi meaning dol ai phongdoe mathang mit ja piri bana napi hadi lin bu khangna ba chanabi wahi yoina lin jibu akhoina napi haina ju hainai question number 19 gi achumba option di mit sina ware napi asi meaning khenaba napi sanna chaba napi jiga konthokti manarga wahanthok khenaba ji question number mit sina ware adi mathangi question number 18 subada kuppa haidi yum kuppa haiba wahi asiga konthok manaba wahanthokti khenadaba haibadi wahanthok su manaba konthok su manaba wahi wahanthok su manaba wahi yaw wahi parengdi kokta masigi leingoi asi kuppa wali adagi samda mahakti yamna kuppa mini ahambagijina kuppa dik pisak pikpa haibani aduga anisuba samda leijina adi yamna liksanba karimta khracha tawningdaba adumba dani adagi laida leijina sang ado kuppa loire mathak kuppa sang kuppagi meaning phongde mitna lang asi kuppa maramna kuppa di pikpa maramna yatumda lengba ngamdre question number 18 gi asumba paukhomji lai sina ware sang ado kuppa loire haji mathaki question da yauriba kuppa asiga wahanthok manare mathang question number 20 da khamba haidi chattanaba khamba haiba wahi asiga khonthok manaba wahanthokti khenaba wahi yaw wahi pareng karambano kokta mabu khamba chakre samda nupa du khamba nanghodre laida pungtol asi khamba yaure adagi mitta police na nipa adu khamba ui question number 20 gi achumba option C lai sina ware pungtol asi khamba yaure pungtol jida adumba dak ama leiba adumba kan lauba adumba dak ama leiba adumba khamba hibjina konthokti manaraga wahanthok khenab jiware ataidi khamba lephanbagi meaning leina phongdoi matang question number 21 subada chaba sen chaba means aran mongda sel lauba corruption tawbaga haibadani haiba wahi asiga khonthok manaba wahanthokti khenaba wahi kharadi chaba mapa chaba amaga chanaba
ꯂꯝꯄꯥ ꯄꯥꯅꯕ ꯐꯨꯟꯅꯕꯗ ꯁꯥꯟꯅꯕꯗ ꯑꯅꯤꯗꯨ ꯆꯥꯅꯕ ꯃꯄꯥ ꯆꯥꯕꯗꯨꯅꯤ ꯁꯝꯗ ꯆꯥꯕ ꯆꯥꯛ ꯆꯥꯕ ꯑꯃꯁꯨꯡ ꯂꯥꯏꯗ ꯆꯥꯕ ꯍꯥꯏꯕꯗꯤ ꯏꯁꯤꯡꯗ ꯉꯥꯅ ꯆꯥꯕ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯍꯩ ꯑꯃꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯅꯤꯡ ꯃꯔꯤ ꯂꯩꯈ꯭ꯔꯦ ꯑꯇꯣꯞꯄ ꯈꯣꯟꯊꯣꯛ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛ ꯈꯦꯠꯅꯕ ꯋꯥꯍꯩ ꯗꯤ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯋꯥꯍꯩ ꯑꯃꯁꯨ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯍꯥꯟꯕ ꯑꯣꯞꯁꯟꯗ ꯆꯥꯕ ꯁꯥꯟꯅꯔꯣꯏ ꯑꯅꯤ ꯃꯄꯥ ꯆꯥꯕ ꯁꯤ ꯃꯊꯛꯇ ꯌꯥꯎꯈ꯭ꯔꯦ ꯑꯗꯒꯤ ꯁꯝꯗ ꯆꯥꯕ ꯇꯨꯔꯦꯟꯗ ꯉꯥ ꯆꯥꯕ ꯉꯁꯥꯏ ꯏꯁꯤꯡꯗ ꯉꯥ ꯆꯥꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯃꯊꯪꯗ ꯂꯥꯏꯗ ꯆꯥꯕ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯦꯟ ꯂꯧꯕ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯃꯤꯉꯣꯟꯗꯒꯤ ꯁꯦꯟ ꯂꯧꯕ ꯀꯔꯞꯁꯟ ꯇꯧꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯒꯤ ꯃꯤꯠꯇ ꯆꯥꯕ ꯐꯤ ꯆꯥꯕ ꯍꯥꯏꯕꯗꯤ ꯐꯤꯁꯤ ꯁꯨꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯗꯒꯤ ꯏꯔꯟ ꯂꯟꯊꯣꯛꯄ ꯃꯆꯤ ꯈꯔꯗ ꯏꯔꯟ ꯂꯟꯊꯣꯛꯄꯗꯒꯤ ꯐꯤ ꯆꯥꯕ ꯍꯥꯏꯁꯤ ꯑꯗꯨꯅ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 22ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯃꯤꯠꯁꯤꯅ ꯑꯣꯏꯔꯦ ꯆꯥꯕ ꯐꯤ ꯆꯥꯕ ꯑꯗ ꯃꯊꯪ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 22ꯗ ꯂꯩꯔꯤꯕꯁꯤꯅ ꯁꯥꯕ ꯍꯥꯏꯕꯗꯤ ꯌꯨꯝ ꯁꯥꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯈꯣꯟꯊꯣꯛ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯈꯦꯠꯅꯗꯕ ꯍꯥꯏꯕꯗꯤ ꯋꯥꯍꯟꯊꯣꯛꯁꯨ ꯃꯥꯟꯅꯕ ꯋꯥꯍꯩ ꯀꯔꯝꯕꯅꯣ ꯀꯥꯗ ꯁꯥꯕ ꯅꯨꯡꯁꯥ ꯁꯥꯕ ꯁꯤꯃꯗꯤ ꯌꯨꯝ ꯁꯥꯕꯒ ꯅꯨꯡꯁꯥ ꯁꯥꯕꯗꯤ ꯈꯦꯠꯅꯔꯦ ꯃꯊꯪꯗ ꯁꯝꯗ ꯁꯥꯕ ꯍꯥꯏꯕꯗꯤ ꯃꯣꯔꯣꯛ ꯁꯥꯕ ꯃꯁꯤꯃꯁꯨ ꯀ꯭ꯋꯦꯁꯟꯗ ꯂꯩꯕ ꯋꯥꯍꯩꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯀ ꯈꯦꯠꯅꯔꯦ ꯑꯗꯩ ꯂꯥꯏꯗ ꯁꯥꯕ ꯑꯗꯩ ꯋꯥꯈꯟꯅ ꯁꯥꯕ ꯋꯥꯈꯟꯅ ꯁꯥꯒꯠꯄ ꯑꯗꯩ ꯃꯊꯪꯗ ꯃꯤꯠꯇ ꯁꯥꯕ ꯍꯥꯏꯕꯗꯤ ꯊꯣꯡ ꯁꯥꯕ ꯑꯗꯨꯅ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 22ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯃꯤꯠꯁꯦ ꯂꯩꯔꯦ ꯉꯁꯥꯏꯒꯤ ꯌꯨꯝ ꯁꯥꯕꯒ ꯊꯣꯡ ꯁꯥꯕꯒꯁꯦ ꯁꯥꯒꯠꯄ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯋꯥꯍꯟꯊꯣꯛ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯅꯤꯁꯦ ꯃꯥꯟꯅꯔꯦ ꯃꯊꯪ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 23 ꯁꯨꯕꯗ ꯄꯥꯟꯕ ꯍꯥꯏꯕꯗꯤ ꯎꯍꯩ ꯄꯥꯟꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯈꯣꯟꯊꯣꯛ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯈꯦꯠꯅꯗꯕ ꯍꯥꯏꯕꯗꯤ ꯋꯥꯍꯟꯊꯣꯛ ꯃꯥꯟꯅꯕ ꯋꯥꯍꯩ ꯀꯔꯝꯕꯅꯣ ꯄꯥꯗ ꯄꯥꯟꯕ ꯌꯨꯝ ꯄꯥꯟꯕ ꯃꯊꯪ ꯁꯝꯗ ꯄꯥꯟꯕ ꯂꯩꯇꯨꯝꯅ ꯂꯪꯕꯗ ꯄꯥꯟꯕ ꯂꯥꯏꯗ ꯄꯥꯟꯕ ꯑꯋꯥꯊꯕꯤ ꯄꯥꯟꯕ ꯑꯗꯒꯤ ꯃꯤꯠꯇ ꯄꯥꯟꯕ ꯊꯃꯣꯏꯗ ꯄꯥꯟꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯕ ꯃꯇꯝꯗ ꯃꯗꯨꯗ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯐꯝꯗ ꯊꯃꯣꯏꯗ ꯇꯛ ꯄꯥꯟꯕ ꯊꯃꯣꯏꯗ ꯁꯠ ꯐꯥꯎꯕ ꯃꯁꯤꯒꯤ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 22ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯂꯥꯏꯒꯤ ꯂꯩꯔꯦ ꯑꯋꯥꯊꯕꯤ ꯄꯥꯟꯕ ꯀ꯭ꯋꯦꯁꯟꯗ ꯌꯥꯎꯔꯤꯕ ꯋꯥꯍꯩ ꯄꯥꯟꯕꯁꯤꯒ ꯑꯋꯥꯊꯕꯤ ꯄꯥꯟꯕꯁꯤꯒ ꯃꯤꯅꯤꯡ ꯑꯃꯠꯇꯅꯤ ꯃꯥꯟꯅꯔꯦ ꯈꯣꯟꯊꯣꯛꯁꯨ ꯃꯥꯟꯅꯔꯦ ꯋꯥꯍꯟꯊꯣꯛꯁꯨ ꯃꯥꯟꯅꯔꯦ ꯃꯊꯪ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 24 ꯁꯨꯕꯗ ꯈꯞꯄ ꯍꯥꯏꯕꯗꯤ ꯁꯦꯜ ꯈꯞꯄ ꯍꯥꯏꯕꯗꯤ ꯁꯦꯟ ꯂꯧꯕ ꯃꯔꯝ ꯆꯥꯗꯅ ꯁꯦꯟ ꯂꯧꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯈꯣꯟꯊꯣꯛ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯈꯦꯠꯅꯕ ꯋꯥꯍꯩ ꯀꯔꯝꯕꯅꯣ ꯀꯣꯛꯇ ꯈꯞꯄ ꯍꯥꯏꯕꯗꯤ ꯆꯦꯡ ꯈꯞꯄ ꯁꯝꯗ ꯈꯞꯄ ꯍꯥꯏꯕꯗꯤ ꯎꯆꯦꯛ ꯃꯁꯥ ꯈꯞꯄ ꯂꯥꯏꯗ ꯈꯞꯄ ꯃꯔꯝ ꯆꯥꯗꯅ ꯁꯦꯜ ꯂꯧꯕ ꯑꯗꯩ ꯃꯤꯠꯇ ꯃꯊꯛꯀꯤ ꯀꯣꯛ ꯑꯃꯁꯨꯡ ꯁꯝ ꯑꯅꯤꯃꯛ ꯆꯨꯝꯃꯤ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 24ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯁꯤ ꯃꯤꯠꯁꯤꯅ ꯑꯣꯏꯔꯦ ꯉꯁꯥꯏꯒꯤ ꯁꯦꯜ ꯂꯧꯕ ꯁꯦꯜ ꯈꯞꯄ ꯍꯥꯏꯕꯁꯤꯒꯤ ꯈꯣꯟꯊꯣꯛꯇꯤ ꯃꯥꯟꯅꯔꯒ ꯋꯥꯍꯟꯊꯣꯛ ꯈꯦꯠꯅꯕ ꯑꯗꯨꯝ ꯋꯥꯍꯩꯗꯤ ꯁꯤꯒꯤ ꯀꯣꯛ ꯑꯃꯁꯨꯡ ꯁꯝꯁꯦ ꯑꯅꯤꯁꯤꯅ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯁꯤ ꯃꯤꯠ ꯃꯊꯛꯀꯤ ꯀꯣꯛ ꯑꯃꯁꯨꯡ ꯁꯝ ꯑꯅꯤꯃꯛ ꯆꯨꯝꯃꯤ ꯍꯥꯏꯕꯁꯤꯅ ꯑꯣꯏꯔꯦ ꯃꯊꯪ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 25 ꯁꯨꯕꯗ ꯈꯨꯕ ꯍꯥꯏꯕꯗꯤ ꯂꯣꯛ ꯈꯨꯕ ꯑꯩꯈꯣꯏꯅ ꯀꯞꯐꯤꯡ ꯇꯧꯕ ꯀꯣ ꯂꯣꯛ ꯊꯨꯡꯕꯗꯒꯤ ꯈꯨꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯈꯣꯟꯊꯣꯛ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯈꯦꯠꯅꯕ ꯋꯥꯍꯩ ꯀꯔꯝꯕꯅꯣ ꯀꯣꯛꯇ ꯈꯨꯕ ꯃꯔꯤꯜ ꯈꯨꯕ ꯑꯗꯒꯤ ꯁꯝꯗ ꯈꯨꯕ ꯃꯩꯈꯨ ꯈꯨꯕ ꯑꯗꯒꯤ ꯂꯥꯏꯗ ꯈꯨꯕ ꯀꯥꯡꯈꯨ ꯈꯨꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯗ꯭ꯔꯥꯏ ꯀꯞꯀ ꯍꯥꯏꯅꯕ ꯂꯣꯛ ꯀꯥꯡꯈꯨ ꯈꯨꯕ ꯂꯣꯛꯁꯤ ꯑꯃꯨꯛ ꯑꯅꯤꯔꯛ ꯉꯥꯛ ꯈꯨꯕ ꯅꯠꯇꯕꯗ ꯃꯔꯤ ꯑꯗꯨꯝ ꯈꯨꯗꯅ ꯂꯩꯕ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯀꯥꯡꯈꯨ ꯇꯧꯕ ꯀꯥꯡꯈꯨ ꯈꯨꯕ ꯍꯥꯏꯁꯦ ꯃꯁꯤꯒꯤ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 25ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯁꯤ ꯃꯤꯠꯁꯤꯅ ꯑꯣꯏꯔꯦ ꯃꯊꯛꯀꯤ ꯀꯣꯛ ꯑꯃꯁꯨꯡ ꯁꯝ ꯑꯅꯤꯃꯛ ꯆꯨꯝꯃꯤ ꯂꯣꯛ ꯈꯨꯕꯒꯤ ꯃꯤꯅꯤꯡꯁꯤꯒ ꯈꯦꯠꯅꯕ ꯑꯗꯨꯒ ꯈꯣꯟꯊꯣꯛꯇꯤ ꯆꯞ ꯃꯥꯟꯅꯕꯁꯦ ꯉꯁꯥꯏꯒꯤ ꯃꯔꯤꯜ ꯈꯨꯕ ꯃꯩꯈꯨ ꯈꯨꯕꯁꯦ ꯑꯁꯤꯅ ꯑꯣꯏꯔꯦ ꯑꯗꯩꯃꯊꯪ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 23 ꯁꯨꯕꯗ ꯆꯤꯟꯕ ꯊꯕꯛ ꯆꯤꯟꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯈꯣꯟꯊꯣꯛ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯈꯦꯠꯅꯕ ꯋꯥꯍꯩ ꯀꯔꯝꯕꯅꯣ ꯀꯣꯛꯇ ꯆꯤꯟꯕ ꯂꯩ ꯆꯤꯟꯕ ꯀꯣ ꯅꯨꯄꯤꯅ ꯉꯁꯥꯏꯒꯤ ꯅꯥꯗ ꯂꯩ ꯆꯤꯟꯕ ꯑꯗꯒꯤ ꯃꯊꯪꯗ ꯁꯝꯗ ꯆꯤꯟꯕ ꯃꯐꯝ ꯑꯃꯗ ꯂꯩꯐꯝ ꯊꯣꯛꯄꯗꯤ ꯍꯦꯟꯅ ꯂꯩꯕ ꯍꯥꯏꯗꯤ ꯐꯥꯟ ꯑꯃꯗ ꯃꯤ 4 ꯐꯝꯒꯗꯧꯕꯗ 5 ꯐꯝꯖꯟꯕ
ꯍꯦꯟꯅ ꯐꯝꯖꯟꯕ ꯍꯦꯟꯅ ꯂꯩꯕ ꯑꯗꯩ ꯃꯊꯪꯗ ꯂꯥꯏꯗ ꯃꯊꯛꯀꯤ ꯀꯣꯛ ꯑꯃꯁꯨꯡ ꯁꯝ ꯑꯅꯤꯃꯛ ꯆꯨꯝꯃꯤ ꯑꯗꯒꯤ ꯃꯤꯠꯇ ꯃꯊꯛꯀꯤ ꯑꯍꯨꯝꯃꯛ ꯂꯥꯜꯂꯤ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 23ꯀꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯂꯥꯏꯁꯤꯅ ꯑꯣꯏꯔꯦ ꯉꯁꯥꯏꯒꯤ ꯀꯣꯛ ꯑꯃꯁꯨꯡ ꯁꯝ ꯑꯅꯤꯃꯛ ꯆꯨꯝꯃꯤ ꯍꯥꯏꯕꯁꯤ ꯉꯁꯥꯏꯒꯤ ꯊꯕꯛ ꯆꯤꯟꯕ ꯍꯥꯏꯕꯁꯤꯒ ꯈꯣꯟꯊꯣꯛꯇꯤ ꯃꯥꯟꯅꯕ ꯑꯗꯨꯒ ꯋꯥꯍꯟꯊꯣꯛ ꯈꯦꯠꯅꯕꯁꯦ ꯉꯁꯥꯏꯒꯤ ꯀꯣꯛ ꯑꯃꯁꯨꯡ ꯁꯝ ꯑꯁꯤꯅ ꯑꯣꯏꯔꯦ ꯑꯗꯨꯅ ꯂꯥꯏꯁꯤꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯅꯤ ꯃꯊꯪꯒꯤ 28 ꯁꯨꯕ ꯀ꯭ꯋꯦꯁꯟꯗ ꯆꯦꯟꯕ ꯄꯣꯠ ꯆꯦꯟꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯟꯂꯥꯏꯟꯗ ꯅꯠꯇ꯭ꯔꯒ ꯄꯣꯁ ꯑꯣꯐꯤꯁꯀꯤ ꯊ꯭ꯔꯨꯗ ꯄꯣꯁ ꯑꯣꯐꯤꯁꯇꯒꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯄꯣꯠ ꯑꯃ ꯆꯦꯟꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯈꯣꯟꯊꯣꯛ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯈꯦꯠꯅꯗꯕ ꯍꯥꯏꯕꯗꯤ ꯋꯥꯍꯟꯊꯣꯛꯁꯨ ꯃꯥꯟꯅꯕ ꯈꯣꯟꯊꯣꯛꯁꯨ ꯃꯥꯟꯅꯕ ꯋꯥꯍꯩ ꯀꯔꯝꯕꯅꯣ ꯀꯣꯛꯇ ꯆꯦꯟꯕ ꯃꯆꯥ ꯆꯦꯟꯕ ꯁꯝꯗ ꯆꯦꯟꯕ ꯂꯝꯖꯦꯟ ꯆꯦꯟꯕ ꯑꯗꯒꯤ ꯃꯊꯪ ꯂꯥꯏꯗ ꯆꯦꯟꯕ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯄꯣꯠ ꯑꯃ ꯌꯧꯔꯛꯅꯕ ꯇꯧꯕ ꯑꯗꯒꯤ ꯃꯤꯠꯇ ꯃꯊꯛꯀꯤ ꯑꯍꯨꯝꯃꯛ ꯂꯥꯜꯂꯤ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 23ꯀꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯆꯨꯝꯕ ꯑꯣꯞꯁꯟꯗꯤ ꯉꯁꯥꯏꯒꯤ ꯂꯥꯏꯗꯤ ꯂꯩꯔꯦ ꯆꯦꯟꯕ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯄꯣꯠ ꯑꯃ ꯌꯧꯔꯛꯅꯕ ꯇꯧꯕ ꯍꯥꯏꯕꯁꯤꯅ ꯑꯣꯏꯔꯦ ꯃꯊꯪ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 24 ꯁꯨꯕꯗ ꯇꯥꯟꯕ ꯁꯦꯟ ꯇꯥꯟꯕ ꯁꯦꯟ ꯐꯪꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯈꯣꯟꯊꯣꯛ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯈꯦꯠꯅꯗꯕ ꯍꯥꯏꯗꯤ ꯋꯥꯍꯟꯊꯣꯛꯁꯨ ꯃꯥꯟꯅꯕ ꯋꯥꯍꯩ ꯀꯔꯝꯕꯅꯣ ꯀꯣꯛꯇ ꯇꯥꯟꯕ ꯇꯥꯟꯕ ꯁꯦꯟ ꯇꯥꯟꯕ ꯑꯗꯒꯤ ꯁꯝꯗ ꯇꯥꯟꯕ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯟ ꯐꯪꯅꯕ ꯍꯣꯠꯅꯕ ꯑꯍꯥꯟꯕꯒꯤ ꯀꯣꯛꯁꯦ ꯇꯥꯟꯕ ꯁꯟ ꯇꯥꯟꯕ ꯍꯥꯏꯕꯀꯣ ꯁꯟ ꯑꯃ ꯏꯪꯈꯣꯜꯗ ꯆꯪꯉꯛꯄ ꯌꯨꯝꯗ ꯆꯪꯉꯛꯄꯗ ꯁꯟꯗꯣ ꯇꯥꯟꯊꯣꯛꯈꯤꯕ ꯑꯗꯨ ꯁꯟ ꯇꯥꯟꯕ ꯑꯗꯒꯤ ꯁꯝꯗ ꯇꯥꯟꯕ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯟ ꯐꯪꯅꯕ ꯍꯣꯠꯅꯕ ꯑꯗꯒꯤ ꯂꯥꯏꯗ ꯇꯥꯟꯕ ꯍꯥꯏꯕꯗꯤ ꯑꯂꯨ ꯇꯥꯟꯕ ꯀꯣ ꯑꯂꯨ ꯍꯧꯔꯒ ꯂꯩꯕꯗ ꯑꯂꯨꯗꯨ ꯂꯣꯛꯄ ꯌꯥꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯌꯣꯄꯥꯛꯅ ꯇꯧꯔꯒ ꯑꯂꯨꯗꯨ ꯇꯥꯟꯊꯣꯛꯄ ꯑꯗꯩ ꯃꯤꯠꯇ ꯇꯥꯟꯕ ꯃꯪꯒ꯭ꯔꯥ ꯇꯥꯟꯕ ꯑꯗꯨꯅ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 24ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯁꯦ ꯁꯝꯁꯤꯅ ꯑꯣꯏꯔꯦ ꯇꯥꯟꯕ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯟ ꯐꯪꯅꯕ ꯍꯣꯠꯅꯕ ꯍꯥꯏꯁꯤ ꯃꯊꯛꯀꯤ ꯀ꯭ꯋꯦꯁꯟꯗ ꯌꯥꯎꯔꯤꯕ ꯇꯥꯟꯕ ꯁꯦꯟ ꯇꯥꯟꯕꯁꯤꯒ ꯃꯁꯤꯒ ꯋꯥꯍꯟꯊꯣꯛ ꯑꯃꯠꯇ ꯑꯣꯏꯔꯦ ꯃꯊꯪ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 24 ꯁꯨꯕꯗ ꯇꯣꯟꯕ ꯃꯤꯒꯤ ꯁꯦꯟ ꯇꯣꯟꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯈꯣꯟꯊꯣꯛ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯈꯦꯠꯅꯗꯕ ꯍꯥꯏꯗꯤ ꯋꯥꯍꯟꯊꯣꯛꯁꯨ ꯃꯥꯟꯅꯕ ꯋꯥꯍꯩ ꯀꯔꯝꯕꯅꯣ ꯀꯣꯛꯇ ꯇꯣꯟꯕ ꯃꯃꯥ ꯃꯄꯥꯒꯤ ꯏꯀꯣꯟ ꯀꯣꯟꯕ ꯃꯆꯥ ꯇꯣꯟꯕ ꯑꯇꯣꯟꯕ ꯍꯥꯏꯅꯕꯗꯨꯅꯤ ꯁꯝꯗ ꯇꯣꯟꯕ ꯃꯤꯒꯤ ꯁꯦꯟ ꯂꯧꯗꯨꯅ ꯁꯤꯖꯤꯟꯅꯕ ꯑꯗꯒꯤ ꯂꯥꯏꯗ ꯇꯣꯟꯕ ꯀꯣꯟꯅ ꯄꯣꯛꯄ ꯑꯗꯒꯤ ꯃꯤꯠꯇ ꯇꯣꯟꯕꯗꯤ ꯍꯟꯊꯕ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 24ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯁꯤ ꯁꯝꯁꯤꯅ ꯑꯣꯏꯔꯦ ꯇꯣꯟꯕ ꯃꯤꯒꯤ ꯁꯦꯟ ꯂꯧꯗꯨꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏꯗꯤ ꯃꯊꯛꯀꯤ ꯀ꯭ꯋꯦꯁꯟꯗ ꯌꯥꯎꯔꯤꯕ ꯇꯣꯟꯕ ꯍꯥꯏꯕꯁꯤ ꯃꯁꯤꯒ ꯋꯥꯍꯟꯊꯣꯛꯁꯤ ꯑꯃꯠꯇ ꯑꯣꯏꯔꯦ ꯃꯊꯪ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 30 ꯁꯨꯕꯗ ꯇꯥꯡꯕ ꯍꯥꯏꯗꯤ ꯄꯣꯠ ꯇꯥꯡꯕ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠ ꯇꯥꯡꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯈꯣꯟꯊꯣꯛ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯈꯦꯠꯅꯕ ꯋꯥꯍꯩ ꯌꯥꯎꯕ ꯋꯥꯍꯩ ꯄꯔꯦꯡ ꯀꯔꯝꯕꯅꯣ ꯀꯣꯛꯇ ꯃꯀꯣꯛ ꯇꯥꯡꯕ ꯑꯍꯜꯗꯨ ꯆꯠꯈ꯭ꯔꯦ ꯁꯝꯗ ꯑꯉꯥꯡꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯄꯥꯟ ꯇꯥꯡꯕ ꯇꯥꯏ ꯂꯥꯏꯗ ꯐꯤꯒꯤ ꯃꯃꯜ ꯇꯥꯡꯕꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯃꯤꯠꯇ ꯃꯊꯛꯀꯤ ꯀꯣꯛ ꯑꯃꯁꯨꯡ ꯁꯝ ꯑꯅꯤꯃꯛ ꯆꯨꯝꯃꯤ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 30ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯁꯤ ꯃꯤꯠꯁꯤꯅ ꯑꯣꯏꯔꯦ ꯃꯊꯛꯀꯤ ꯀꯣꯛ ꯑꯃꯁꯨꯡ ꯁꯝ ꯑꯅꯤꯃꯛ ꯆꯨꯝꯃꯤ ꯍꯥꯏꯕꯁꯤꯅꯤ ꯀꯣ ꯑꯗꯩ ꯃꯊꯪꯒꯤ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 38 ꯁꯨꯕꯗ ꯊꯣꯛꯄ ꯀꯤꯁꯤ ꯊꯣꯛꯄ ꯄꯨꯟꯁꯤꯜꯂꯝꯕꯗꯒꯤ ꯀꯤꯁꯤ ꯊꯣꯛꯄ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯈꯣꯟꯊꯣꯛ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯈꯦꯠꯅꯕ ꯑꯇꯣꯞꯄ ꯋꯥꯍꯩ ꯑꯃꯗꯤ ꯊꯣꯛꯄ ꯋꯥꯈꯜ ꯊꯣꯛꯄ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯗꯤ ꯃꯊꯛꯇ ꯀꯤꯁꯤ ꯊꯣꯛꯄꯒꯤ ꯊꯣꯛꯄꯁꯤꯒ ꯈꯣꯟꯊꯣꯛꯇꯤ ꯃꯥꯟꯅꯔꯒ ꯋꯥꯍꯟꯊꯣꯛꯇꯤ ꯈꯦꯠꯅꯕꯁꯤ ꯑꯇꯣꯞꯄ ꯋꯥꯍꯩ ꯑꯃꯗꯤ ꯊꯣꯛꯄ ꯋꯥꯈꯜ ꯊꯣꯛꯄ ꯍꯥꯏꯕꯁꯤꯅꯤ ꯑꯍꯥꯟꯕ ꯋꯥꯍꯩ ꯍꯥꯏꯕꯗꯤ ꯊꯣꯛꯄ ꯀꯤꯁꯤ ꯊꯣꯛꯄ ꯑꯁꯤ ꯑꯍꯥꯟꯕ ꯋꯥꯍꯩꯁꯤꯒ ꯈꯣꯟꯊꯣꯛ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯈꯦꯠꯅꯗꯕ ꯋꯥꯍꯟꯊꯣꯛ ꯈꯦꯠꯅꯗꯕ ꯍꯥꯏꯕꯗꯤ ꯋꯥꯍꯟꯊꯣꯛꯁꯨ ꯃꯥꯟꯅꯕ ꯈꯣꯟꯊꯣꯛꯁꯨ ꯃꯥꯟꯅꯕ ꯑꯇꯣꯞꯄ ꯋꯥꯍꯩ ꯑꯃꯗꯤ ꯀꯣꯛꯇ ꯊꯣꯛꯄ ꯃꯄꯥꯟ ꯊꯣꯛꯄ ꯏꯁꯤꯡ ꯆꯠꯄ ꯃꯄꯥꯟ ꯊꯣꯛꯄꯗ ꯌꯥꯎꯕ ꯊꯣꯛꯄ ꯑꯁꯤꯅꯤ ꯑꯗꯨꯒ ꯁꯝꯗ ꯊꯣꯛꯄ ꯀꯥꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯑꯗꯒꯤ ꯂꯥꯏꯗ ꯊꯣꯛꯄ ꯃꯤꯃꯥꯡ ꯊꯣꯛꯄ ꯃꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯑꯒ ꯊꯕꯛ ꯇꯧꯕ ꯃꯤꯃꯥꯡ ꯊꯣꯛꯄ ꯑꯗꯩ ꯃꯊꯪꯗ ꯃꯤꯠꯇ ꯃꯊꯛꯀꯤ ꯑꯍꯨꯝꯃꯛ ꯑꯃꯠꯇ ꯅꯠꯇꯦ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 38ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯁꯤ ꯃꯤꯠꯁꯤꯅ ꯑꯣꯏꯔꯦ ꯃꯊꯛꯀꯤ ꯑꯍꯨꯝꯃꯛ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯩ ꯃꯊꯪꯒꯤ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 32 ꯁꯨꯕꯗ ꯊꯣꯡꯕ ꯆꯥꯛ ꯊꯣꯡꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯈꯣꯟꯊꯣꯛ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛꯇꯤ ꯈꯦꯠꯅꯕ ꯋꯥꯍꯩ ꯌꯥꯎꯕ ꯋꯥꯍꯩ ꯄꯔꯦꯡ ꯀꯔꯝꯕꯅꯣ ꯀꯣꯛꯇ
na thak thong ba mi bu ikai khumno adi samda ai chahau thong ba sagani lai da ma di nga thong ba hai mitta yansang thong ba loire question number 3 gi achumba option d kok sina ware haibadi thong ba chak thong ba haiba wahi sigi ka khontok maraga wahan tok ti khanaba ji ngasagi na thak thong ba haiba sigi thong ba hajina ware na question number 3 gi achumba paukhum d kok sini matang question number 3 subada thakpa ising thakpa haiba wahi asiga khontok manaba wahan tok ti khanaba wahi yauba wahi pareng karambano kokta ai sa thakpa chatle samda mahak yu thakpa tokle lai da sau basi mamai thakpa mini sida thakpa si mamai thakpa da leiba mamai thakpa ji ati phing ba haibani phing ba haibadi wakhal chaning ta na pap ta na khandaraga thabak tawdaba sat heta hesitation da atu tawba swaigan ba adum badani mathangda mitta leijana ganja thakpani pa to turami question number 3 gi achumba paukhum ji lai sna ware ri thakpa ising thakpagi sigi khonthok si manaba aduga wahan to khenabadi asigi mamai thakpagi thakpajina ware adi lai jina achambani mathang question number 3 subada maba adi yerum maba habadi yerum je masana kon bada sai yen bina kon bada masa won ba ngamdaba adumba yerum je khana maba haina khangnai yerum maba hawai asiga khonthok manaba wahan thokti khenaba wahi yauba wahi pareng karambano kokta mahakna amambada maba hormi kari amambada udabadagi makhonna kai ye do chatpa yaba adra kai mam thinaba mako thi badani khonna maba matang samda mamana masagi hik maba toklami siso masa da hik leibudu mama tina hik to leibra na makai makhonna mabadani thi badani laida mahakna mamit udadana maba tarami kok sam lai sigi mabade thibagi kari mama thibagi wahan thok phongdoe adana ngasaigi mitta leijana mataki ahomak sumi question number 3 gi achuma paukhum di mitchini mataki ahomak sumi mathang aroiba question 3 subada phakpa chabada phakpa ko chabada phakpagi mahau haiba malai haiba wahi asiga khonthok manaba wahan thok ti khenadaba haidi wahan thok so manaba khonthok so manaba wahi yauba wahi pareng karambano kokta tubadagi magi unsa machet ama phakpa urami unja ma phaktokiba machet ma takhiba ari samda pungton managi mahau di phais adi mathang laida u adugi machet phakre mitta phalang adu phaktokre masigi question number 35 suba aroiba asiga achumba option d segi samdani pungton managi mahau di phai sabda phakki mahau do masi ware aduna mathakki question de gawri phakpa hai masiga wan tho amatware atei sidi khonthok ti manaraga wan thok ti tongan boy mathini manipuri karmagi homoni thank you for watching please like share and subscribe